Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okpaga loinana ikoknona khurumjari ngasi muktaminarasi Eigi Maching Fattabi Nungshibi 18 suba tangka Punsiba cheda loksili aduga yengi resignation letter orami Mr. Punsiba ay nangi office sida thabak tawba pamtre nangdi miyoybegi minungsi machet ama phawbo yawdaba khwaidigi wakhal pikpa pukjel phattaba nupani nanga loinaraga aisu nangumna oirakadra pakhatli ai nangi nafamda maithire khalaga thabakse tokpa natte nangna piba 10 days contract work my pakna complete orabane adubo aidi nupini Izat laina hingba pame thabak join torpa kuidribe aibu mafam su khangdaba aduk lapa mafam duda itomda thaba ngamliba nangi thamoida ai ngaktaba ngamte ngarangi thodokto amuk hana thokloi haningai leite matam asuk lamna phatraba kansida ngarangi thodokto amuk hana ai mayoknuba sungamlo aduga aibu nupini tusonbini hainasu khangadu aisu aigi angambu honagani Chatnabigi matung innadi aise nangonda chelabini aina ngaklibadi nangna karigumba wahi ama fawa haidabadune ngarangi thodoktugi matangda aina ngarang tariba dasada office tugi leiriba staff nupi singda tahangi khangadu aina tawgi khaladi hojiksu case tawbu yai aibu chelaga hundoklamlena adubu ai nangumba pukchel pikpa thamoi pandaba sadi nate aduga amuk hana engonda yelakano engonda pausu pharokano natradi nang afaba oiro nang sel paiba mine haiduna aina kigidobu natte na khazaiduda ondana thaba ngamba nupine goodbye amuk hana unadaba oisi Punsiba letter do paraba matung mitte I kapa makai sawbada loire magi mathakta asumna usitana nganglakpa staff amata yaukidri nungsidombina ahanbani Nungshitombi yumna chokuttaba Hablamba chair dudagi puk hagotli makutu kutum tasili maya karkakchi I aduk usittaba nang aina kaidoga habda yengudara Lanchenbana Sir kaidorage kaisu tawde yare thokro ai itomta ngakta leige Fani sir Lanchenba chatna nungshitomida phone tawi Hello da Lanchenba pikroba pikre nang kari haikige letter duda kaidoruge sir do yamna sawu male noi sir do mawalaude mamit tudane umurok tum noshinge aina nate nangbu sir ga khatnabraba phatsan mamaida kut kai haidakhrabani aduda Lanchenba Horin sanarase ai thau mulleba fare thamo kari mo hairu jaino ne masi ngangsibo Punsiba masadu laita phone khangde sauningbada kham thengi phone gi lock to hanglaga nushitomi da phone towi pairakte kakthalai lakchaida khutto table duda tuklong nusui kanna sauringai duda phone ga hanjin kaglakpa duda amuka hena saukre Atopa number amadagi amuk tawi handakti number sidi nungsitombina khangdaba number nina adum kandadi phone do paklai hello Punsiba saubo heman kibagi masado thak ni I waga ngangba thokte nungshitombisu phone do response pirak mandaba duda thamkre ngyak leraga amuk tawrai adudasu wa amata nganglakte Kono sibo sep su tawde ayuk nganta sida khairak lisna karamba put no sina phone do thamkibaga amuk tawrai hello khumlak mandabaduda khanglaw lawrai phone duda oh hello nanna pangbro ha khumloidaba oradi kadabagi phone chaka tawrai no noi napana leba phone lai gisa battery yaude thamo Ase haraga nusitombi phone do fat launa ka I aduga irombuda amuk takai somdana
ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯗ꯫ ꯑꯃꯨꯛꯀ ꯗꯥꯏꯜ ꯇꯧꯏ, ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯜꯂꯣꯒ ꯍꯥꯏꯗꯦ, ꯍꯦꯛꯇ ꯁꯩꯔꯦꯡ ꯊꯤꯗꯔꯛꯏ꯫ ꯑꯣꯏ, ꯂꯥꯛꯑꯕ꯭ꯔꯥ ꯑꯃꯣꯝꯂꯥ? ꯅꯪ ꯁꯥꯏꯀꯣ ꯅꯥꯔꯕ꯭ꯔꯣ? ꯍꯥ? ꯒꯨꯂꯤꯗꯣ ꯈꯔ ꯆꯥꯎꯅꯦ꯫ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯔꯥ? ꯍꯥ? ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦ, ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ, ꯐꯣꯟ ꯊꯝꯃꯣ꯫ ꯅꯣꯏ ꯅꯄꯥꯗꯨꯅ ꯂꯩꯕ ꯐꯣꯟ ꯅꯠꯇꯦ ꯑꯩꯒꯤ ꯐꯣꯟꯁꯦ, ꯆꯀꯠ ꯆꯀꯠ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯑꯔꯦꯝꯕꯗꯕ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅꯅꯦ ꯊꯝꯖꯤꯜꯂꯛꯀꯅꯤ꯫ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ, ꯋꯥ ꯍꯩꯒꯦ ꯇꯧꯔꯛꯄꯒ ꯀꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯐꯣꯟ ꯊꯝꯈꯤꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ꯫ ꯂꯦꯇꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯗ꯭ꯔꯣꯕꯥꯁꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯁ ꯀꯝꯗꯧꯋꯦ, ꯀꯜꯂꯛ ꯍꯦꯄꯦꯜꯂꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯈꯣꯗꯅ, ꯍꯧꯈꯣꯕ꯫ ꯑꯃꯗꯨꯗꯤ ꯁꯥꯎꯃꯟꯗꯅ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯀꯣꯐꯤ ꯀꯞꯇꯨ ꯂꯥꯛꯇꯅ ꯂꯪꯈꯥꯏ꯫ ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯅꯤꯡꯕꯗ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯈꯥꯡꯉꯤ ꯑꯁꯥꯎꯕꯗꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯅꯞ ꯔꯦꯍꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯍꯥꯏ ꯄꯨꯟꯁꯤꯕ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏ, ꯍꯥꯎ ꯑꯥꯔ ꯌꯨ? ꯋꯦꯜ, ꯑꯦꯟ ꯌꯨ? ꯄꯨꯟꯁꯤꯕꯅ ꯐꯥꯏꯟ꯫ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ, ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ? ꯑꯣ, ꯑꯩꯒꯤ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯕ ꯀꯣꯜꯗ ꯗ꯭ꯔꯤꯡꯀꯤ ꯃꯥꯔꯀꯦꯠꯇꯣ ꯐꯖꯅ ꯆꯠꯂꯦ꯫ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯒꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯃꯔꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ 4th anniversary-ꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯒꯦꯅ ꯇꯧꯔꯛꯂꯝꯕꯅꯦ꯫ ꯑꯩꯅ ꯁꯤ ꯌꯧꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯁꯦ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤꯁꯨꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯗꯃꯛ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯌꯥꯎꯔꯤ, ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯋꯥꯎ, ꯀꯣꯡꯒ꯭ꯔꯦꯁ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯣ ꯃꯇꯝꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ? 29 ꯑꯣꯛꯇꯣꯕꯔ꯫ ꯑꯣ, ꯍꯞꯇꯥ ꯑꯃꯇ ꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯄꯨꯟꯁꯤꯕ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯈꯪꯗꯦꯗ, ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯈꯟꯗ꯭ꯔꯤ꯫ ꯑꯦ, ꯌꯥꯏꯍꯦ ꯅꯪꯁꯨ, ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯅꯣ꯫ ꯍꯥ, ꯈꯜꯂꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯑꯗꯣ ꯀꯥꯎꯅꯨꯀꯣ, ꯑꯣꯛꯇꯣꯕꯔ 29꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯀꯥꯎꯔꯣꯏꯗ ꯀꯥꯎꯔꯣꯏꯗ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯒ ꯆꯤꯌꯔꯗꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯃꯥꯒ ꯅꯍꯥꯟ ꯐꯃꯨꯡꯗ ꯇꯨꯁꯤꯟꯃꯤꯟꯅꯈꯤꯕꯗꯨ ꯐꯠ ꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ, ꯀꯩꯅꯣ ꯑꯩꯅ ꯃꯗꯨꯗ ꯎꯔꯒ ꯁꯨꯝ ꯂꯩꯔꯤꯁꯦ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯀꯣꯛꯁꯦ ꯐꯖꯅ ꯆꯥꯛꯍꯜꯂꯤ꯫ ꯉꯥꯊꯔꯝꯕꯗꯨꯗꯒꯤ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯂꯦꯞꯇꯣꯞꯇꯣ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯦ꯫ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯒꯣꯔꯗꯦꯖꯇꯣ ꯑꯃꯨꯛ ꯍꯥꯡꯉꯤ, ꯑꯗꯨꯒ ꯔꯝ ꯕꯣꯇꯜꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯝ ꯍꯥꯡꯂꯒ ꯊꯛꯆꯤꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯔꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯕꯤ ꯁ꯭ꯀꯨꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯂꯝꯅ ꯂꯥꯞꯄꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯋꯥꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯈꯔꯒ ꯂꯥꯛꯅꯕ ꯋꯥꯕꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯅꯨꯡꯁꯤꯕꯤꯅ ꯃꯐꯤ ꯍꯣꯡꯂꯤꯉꯩꯗ ꯃꯦꯝꯆꯥ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯅꯨꯡꯁꯤꯕꯤ, ꯀꯌꯥꯝ ꯀꯨꯏꯔꯦ? ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯧ ꯏꯃꯥ꯫ ꯏꯃꯥꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥ? ꯁꯨꯝꯗꯧꯕꯅꯤ, ꯅꯪꯁꯨ ꯁ꯭ꯀꯨꯜ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯅꯤꯅ ꯋꯥꯏ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯈꯣꯡ ꯈꯔꯒ ꯌꯥꯎꯕꯒ ꯏꯇꯣꯝꯇꯅ ꯁꯦꯟꯅꯕꯁꯨ ꯋꯥꯏ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯅꯕ ꯍꯥꯏꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯂꯣꯏꯅꯕ ꯍꯩꯕ ꯑꯣꯖꯥ ꯑꯃ ꯀꯧꯔꯒ ꯇ꯭ꯌꯨꯁꯟ ꯇꯧꯍꯟꯁꯦ ꯍꯥꯏꯕꯕꯨ꯫ ꯑꯦ, ꯌꯥꯝꯅ ꯐꯕ ꯋꯥꯅꯦ ꯏꯃꯥ ꯑꯗꯨꯗꯤ꯫ ꯑꯩꯁꯨ ꯇꯥꯃꯣꯗ ꯍꯧꯗꯣꯛꯄꯅꯦ, ꯇꯥꯃꯣꯅꯁꯨ ꯌꯥꯔꯛꯑꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯀꯃꯥꯏꯅ ꯊꯤꯒꯅꯤ? ꯑꯗꯨꯒꯤꯗꯤ ꯏꯃꯥ, ꯅꯍꯥꯟ ꯄꯦꯄꯔꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯛꯈꯤꯕ ꯑꯃ ꯊꯦꯡꯅꯩ, ꯌꯥꯏꯔꯤꯄꯣꯛꯇ꯫ ꯃꯈꯣꯏ ꯑꯗꯨꯒꯤꯗꯣ ꯍꯣꯝ ꯇ꯭ꯌꯨꯇꯔꯒꯤ ꯑꯣꯐꯤꯁ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯣꯐꯤꯁꯇ ꯐꯣꯟ ꯇꯧꯔꯒ ꯍꯪꯂꯁꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯃꯥꯡꯂꯅꯤ꯫ ꯁ꯭ꯀꯨꯜ ꯈꯛꯇꯅꯤ ꯆꯠꯂꯤꯕ, ꯌꯨꯝꯗ ꯐꯪꯉꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯇ꯭ꯔꯦ꯫
Mapu fange masuna hairi makai tawgede lay. Hoi ma, ai phone number du da tawraga hanglage. Numidang waram oisilakle Nungshitombi magi bag tu da karigumba ama kanna thiri. Kadai laikhrabo ne madubo. Nungshia, nang sak se amta thonggiro. Ai imaga kangkhanse luishinge hayeng thiludoine bazarda. Au che thongge. Kaino nangna thiridubo. Aigi khudang gari do. Nangbu nahamu thabak chatpada sikidaine. Ha, aibo. Nungshitombi mana khut hakasai haiduna lauthoklaga magi office ki table dugi upududa thamkibado ningsinglai. As aidi kawredana. Khudakta lanchembada phone tawi. Hello, dalan chenba. Nang yum hala abra. Halagriye. Ngasidi thabak do khar chille. Sardo hayeng thaba ama chatkani na kaino makana lusile. Kadorage. Adura nangna lakpada aigi table do adugi drawer manungduda aigi gari lehawreba adudo amta paibiruo. Hoi hoi. Ado ai hoji thabak kitang chille. Thamage ko. Hoi dalan chenba. Somdana Punshibana. Lanchenba. Nang hayeng si Imphal to Delhi ki flight ticket amta date 28 ki kaklujo. Hoi sir. Adudi ay yum hanba yaradra ngasige. Lanchenbana thokibaga security ama Punshibagi cabin da changlai. Sir, sigi kudang gari se sikok phangne. Security duna gari do Punshibada pi. Kudang gari do loksilaga munna yengi. Nungshitombi yumna. Machinda solaga gari do chet na paishili. Somdana lanchenba Nungshitombi na phamlaba table dugi drawer duda gari do koithiti adubu phangdre. Lanchenba Nungshitombi da phone tawi. Nungshia, laitene nangbo. Nahana duda hapchilambane da. Khangdene sidadi laitre. Hoi, far laitradi yarani. Kudang gari du kuireba gari ni mapara jena magi metric thaba chatpada sinaba laikibani. Mapa makni khanna nungshina luna thamjaba gari ni Nungshitombi wakhal nungaramde mapa na pikhiba gari du mangkibaduda pukningda gari du soidana phangani haibigi asadi tauri. Sanatombina yarese gari du ki amu unglaga lerano. Numidang chak ising chaba loibaga phamungda changnare Sanatombi di thabak warurabanida tumthakre. Nungshitombi di mamitta ngarang maga punsibagana sita sita nokhiba magi dress to uraga madu ningsinglaga nokfet tawrui masadi gyan tajadi noklido amuk gyan lapagum tawi. Kaino aina ma ningsinglaga noklisina. Langka girabo mambadubu ningsinglaga aina noklisibu kaigino. Mana haraung na nokpo uraga aina noklisina kaigino. Nungshi, nang sono churabro. Ha, aduk fattaba hingchabado ningsinglaga noklidubu kaigino nangna ngawrabro nangbo. Amuk mathanta namdana tumsinnaba hotnai mamit ushilli adugadi amukasu punsibana magi fizida kudang gari pallaga tusillakpada punsibagi chimbalna magi chimbalda thengkibadu urei. Mit khangpang pangthurei Nungshitombi. Kaino, aina mabu da ura lerisibo. As, hey sir, please, mabu uhanbiganu ko. Ay tumba yadreba. Nungshitombi na murum sonbaduda Sanatombi do hawgalai. Haima, kaidore Nungshia, murum soliduna. Oh, che, ay hayang chatlaga gari do thirugeba. Aigi gari do mangpham chadana manglise ay thawayam na nungaite. Nungshitombi wathaidoi. Is adugi oire. Yare, tumo. Fi singkhalaga amuk tumthakre Sanatombi. Nungshitombi di mapanda fi ama illaga thoklai aduga mangolgi churi taphamda khongdu yalaga dariduda phammi. Tha siramdaigi musi thokliba thajaduda amuk yengi adudasu punsibana magi chimbalda sor kamkhibado amuk urei. As, kaino aisibo khwaidagi tukatchaba mise atom ningsinglaga mitsida uraga leiribasibo.
ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯡꯃ ꯃꯆꯦꯅ ꯍꯥꯏꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯩꯁ, ꯑꯩꯒꯤꯁꯤꯕꯨ ꯗ꯭ꯔꯨꯕꯥꯁꯥ ꯔꯥꯕꯣꯟ ꯃꯥꯟꯕꯗꯣ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯅꯠꯇꯦ ꯅꯠꯇꯦ, ꯅꯨꯡꯁꯤ, ꯅꯪ ꯃꯗꯨ ꯌꯥꯗꯦꯀꯣ. ꯍꯤꯡꯆꯥꯕ ꯐꯠꯇꯕꯗꯣ ꯅꯨꯡꯁꯤꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯃꯥꯡꯖꯔꯦ. ꯅꯪ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦꯀꯣ. ꯃꯥ ꯅꯨꯡꯁꯤꯔꯨꯅꯨꯀꯣ. ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯄꯨꯟꯁꯤꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯃꯤꯠꯇ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯎꯔꯒ ꯂꯩ, ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯋꯥꯈꯜ ꯑꯃꯠꯇ ꯅꯦ ꯇꯥꯅ ꯈꯟꯕ ꯉꯝꯗꯦ, ꯊꯕꯛ ꯑꯃꯠꯇꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯎ, ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄꯁꯦ ꯑꯣꯠꯂꯦꯗꯀꯣ. ꯅꯪ ꯑꯁꯨꯝꯅ ꯑꯍꯤꯡꯗ ꯍꯧꯈ꯭ꯔꯦ꯫ ꯅꯦꯛꯁ ꯗꯦ ꯃꯣꯔꯅꯤꯡꯅꯤ, ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯌꯨꯝꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯂꯤ꯫ ꯃꯆꯦꯅ ꯆꯥꯛꯈꯨꯝꯗ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ꯫ ꯆꯔꯥꯡꯄꯥꯏꯕꯤ, ꯅꯪꯕꯨ ꯏꯝꯐꯥꯜꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯩꯗꯧꯕꯅꯣ? ꯑꯣꯐꯤꯁꯇ ꯄꯣꯠ ꯑꯃ ꯀꯥꯎꯍꯧꯕ, ꯑꯗꯨ ꯂꯧꯕꯅꯤꯅꯦ꯫ ꯑꯣ, ꯅꯪꯕꯨ ꯊꯕꯛ ꯇꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ, ꯇꯣꯛꯑꯦ ꯅꯤꯅꯦ꯫ ꯑꯁ, ꯅꯤꯅꯦ, ꯑꯗꯨ ꯄꯜꯂꯛꯀꯅꯨꯗ. ꯗ꯭ꯔꯨꯕꯥꯁꯥꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯀꯅꯥꯅꯣꯅꯦ ꯗ꯭ꯔꯨꯕꯥꯁꯥ ꯍꯥꯏꯕꯣ? ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤꯅꯦ ꯔꯥꯕꯣꯟ ꯃꯥꯟꯕ ꯃꯀꯣꯛꯇꯣ꯫ ꯅꯪꯅ ꯃꯤꯒꯤ ꯃꯃꯤꯡꯒ ꯊꯣꯜꯂꯤꯕ? ꯑꯁ, ꯅꯤꯅꯦ, ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯦ꯫ ꯑꯩ ꯏ ꯀꯥꯔꯛꯑꯦꯕ ꯃꯥ ꯄꯜꯂꯛꯄꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯆꯦ, ꯆꯥ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯣꯡꯕꯨ ꯍꯥꯡꯂꯝꯒꯗ꯭ꯔꯣ? ꯍꯥꯡꯂꯝꯒꯅꯤ꯫ ꯋꯥꯏ ꯁꯤꯠꯄꯤꯁꯤꯡ ꯂꯩꯔꯝꯒꯅꯤꯌꯦ ꯆꯦ, ꯑꯗꯨꯅ ꯑꯩ ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯀꯦ꯫ ꯆꯦ, ꯍꯌꯦꯡ ꯆꯠꯂꯗꯤꯅꯦ ꯗ꯭ꯔꯨꯕꯥꯁꯥꯗꯨ ꯎꯔꯅꯤ꯫ ꯁꯛꯇꯥꯗꯣ ꯁꯨꯛꯎ ꯍꯦꯛ ꯎꯅꯤꯡꯗꯦ ꯑꯩ꯫ ꯃꯁꯤꯗꯤꯕ, ꯁꯦ, ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ꯫ ꯑꯩꯅꯦ ꯕꯕꯥꯒꯤ ꯆꯥ ꯄꯤꯔꯨꯒꯦꯀꯣ꯫ ꯍꯣꯏ, ꯅꯤꯅꯦꯒ ꯏꯃꯥꯒꯁꯨ ꯀꯧꯔꯛꯑꯣ ꯆꯦ꯫ ꯏꯕꯦꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯄꯥꯒꯤ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯅꯪꯒꯤꯗꯤ? ꯍꯣ, ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯊꯛꯇꯣꯛꯑꯣ꯫ ꯅꯤꯅꯦꯒ ꯑꯩꯒꯗꯤꯅꯦ ꯀꯣꯟꯅ ꯊꯛꯂꯒꯦ, ꯅꯄꯥꯒꯤꯁꯦ ꯂꯣꯏꯔꯒ꯫ ꯁꯅꯥꯇꯣꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤ, ꯅꯪ ꯏꯝꯐꯥꯜꯗꯒꯤ ꯀꯥꯡꯈꯟ ꯐꯤ ꯈꯤꯇ ꯂꯩꯔꯛꯀꯦꯔꯣ? ꯀꯩ ꯃꯆꯨ ꯂꯩꯗꯣꯏꯅꯣ ꯆꯦ? ꯔꯥꯅꯤ ꯀꯂꯔꯗꯣ ꯑꯣꯔꯗꯔ ꯇꯧꯔꯛꯏ, ꯑꯗꯨꯒ ꯀ꯭ꯔꯤꯝ ꯃꯆꯨꯒ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯂꯣꯟꯗꯣꯏꯅꯦ꯫ ꯅꯪ ꯍꯩꯅꯤꯀꯣ? ꯍꯣꯏ, ꯍꯩꯅꯤꯌꯦ꯫ ꯑꯗꯣ ꯆꯦ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯒꯝꯂꯥꯁꯤꯡꯗꯨꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯗꯣ ꯃꯈꯣꯡ ꯁꯣꯝꯕꯤꯔꯤ, ꯏꯁꯤꯡꯁꯨ ꯆꯥꯏꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯁꯣꯝꯗ ꯊꯝꯂꯣꯔꯥ? ꯅꯤꯅꯦ, ꯀꯥꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯕꯣꯏꯅꯥꯎ, ꯅꯤꯅꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯦ꯫ ꯍꯣꯏ ꯅꯤꯅꯦ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯅꯤꯅꯦ ꯍꯟꯕꯤꯔꯝꯃꯣ꯫ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜ ꯁꯅꯥ ꯀꯣꯐꯤꯗꯨ ꯄꯨꯔꯒ ꯃꯊꯛꯇ ꯄꯨꯟꯁꯤꯕꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯂꯩ ꯃꯈꯣꯡ ꯁꯣꯝꯕꯗꯨ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯀꯥꯔꯛꯏ꯫ ꯅꯤꯅꯦ, ꯀꯥꯏꯅ ꯀꯣꯐꯤꯗꯨ ꯄꯤꯔꯛꯑꯣ꯫ ꯁꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯅꯤꯅꯦꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯅꯤꯅꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯌꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯎꯏ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯅꯅꯦꯗ ꯍꯥꯏꯌꯨꯗꯅ꯫ ꯅꯦ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ꯫ ꯑꯣ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯗꯤ ꯐꯩ꯫ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯌꯥꯕ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯦ꯫ ꯏꯌꯥꯒꯤ ꯏꯃꯧꯗꯣ ꯅꯤꯅꯦꯁꯨ ꯎꯅꯤꯡꯉꯤꯅꯦ꯫ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯅꯤꯅꯦ, ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯄꯨꯂꯞꯅꯤ꯫ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯕ ꯍꯩꯒꯗꯕꯅꯤ, ꯅꯨꯡꯉꯥꯏꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯕ ꯃꯤꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯂꯥꯟꯃꯤ ꯍꯥꯏꯁꯦ꯫ ꯊꯥꯖꯕ ꯑꯃ ꯃꯥꯡꯈ꯭ರೆ, ꯅꯨꯡꯁꯤꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯛꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯌꯥꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯡꯂꯨꯔꯕ ꯅꯪꯒꯤ ꯊꯥꯖꯕ, ꯅꯨꯡꯁꯤꯕꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯅꯤꯅꯦ, ꯑꯗꯨꯕꯨ ꯑꯁꯥꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯄꯨꯟꯁꯤꯕꯅ ꯊꯛꯂꯝꯕ ꯀꯣꯐꯤ ꯃꯛꯇꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯎꯔꯒ ꯂꯩꯔꯝꯃꯤ꯫
Masadusu tension da lay, saurang nurang adumak tawduna lay. Sum layrambadagi dress up tawraga, gari thongdoi, aduga office tapna lai. Magi cabin da phamlaga lay, masado laitapam sukang khangdre. Guilty feel su tawi, sauning busu pawi, wakal su laitapam khangjade. Ngehak laybaga Nungshitombisu office da yokshilai. Ay, Nungshitombi nangdi Sunday office karakro. Get the leramba, security gi nupaduna, no fet tong na harai. Nate, bazar da lakpane, kay no makarame office da, adu lawge na janglakpane. Oh, jango. Nungshitombi thongjin dukan silai. As, masidi Sunday ni na, druba sa su thengnaro. Nungsi, pakhat kano, kayta tawra. Gari da, prap tirangane, yung da ko, chatlo. Nungshitombi muru mathanta solaga magi table du da changlai. Punsibasu makhada kumlakpaga mapa chanaduna Nungshitombi na changlakpadu ure machinda soli. Oh, Nungshitombi yumda laramunang khangane. Khonglai tuna ground floor du da kumlai punsiba Nungshitombi di table du gi drawer da magi gari da koithi thiri. Punsiba Nungshitombi gi manakta changsilai. Nungshitombi yumda. Nungshitombi khangprek khangi. Kedawre, aduk yamna pakhat na khangli dana. Nungshitombi punsiba na haribadu tade magi tipam topa gari do thiraga lay. Punsiba di magi wata da baduda sounding lay adubu control di tawi. Nungshi, ay nanga wari sa daw lay. Ay Kevin da wari sa silaw. Saro, nanga sana ni ngay wari lay ti ay. Nangi office dagi tabag tok lay. Nungshi, fazana hari ngay di yo. Ay nanga wari sa daw lay. Ay na saro di saro. Nangi wata na mamatam lay ti. Ay gipot ka hobuda low bulak jabane. Nang natiri ba poto ay pig. Wari saro siya hana. Lao. Punsiba na hari badu Nungshitombi sukta tasin na de magi thokpa pot thiraga lay. Adagi di punsiba na Nungshitombi ki khudang do tap pairaga magi kemin tamna chingkhalaga puki. Nungshitombi na Kaino, thado haibane, thado. Nungshitombi makhut na maduna phaduna puriba makhut na madu lauthoknaba kanna hotnai. Ngamdabaduda amuksu punsibagi makhutuda suthai adu orabasu punsiba Nungshitombi bu chingduna adumak magi kebin tamna prapraporai. Kayoraga manungduda insili aduga thongdu lonsenki. Hingjaba, nangna pamnasi kaino. Thongse hangto. Ay thoke. Ay nangi wasungta taningde. Nungshitombi chatkige tawi adubu punsiba na khudang na tap pharaga chingsili. Nungshi, ay na nanga wari sagadabu lay hairise kayam kuire. Ha? Nangna ay bu ignore tawrise kaygino. Tawningbagi tawriba. Taningde. Nangi wado nawalawde ayna. Amuksu chenthoke tawi amuksu phai aduga phaglang da makhut ani do ngak laga Nungshitombi bu thatlaga thami. Nungshitombi su tumina laikre punsiba na manak naksalakpaduda thamogi khongjan su kangkhalai kalap niglai nervous su chatli. Punsiba wangang bahurai tasengna mahak Nungshitombi da sorry haigi khanbani. Magi wado haiba horakpada Nungshitombi gi phone do kinglai. Nungshitombi phone do lokhatlaga paikhatli. Hello, Chiche. Nungsi, nangbu yorobro. Mongkum tu na ba pi meter mga amuk tu yoro sel do lem lagadi. Punsiba sauning ba na masato may hore Nungshitombi na wari sari ba phone do tap mulaga lakta na lang thoki aduga lawkalai. Ay na wangang lingay da mundat daw. Nungshitombi yung daw. Do you understand? Phone do battery ga masaga tongan tari mamay do lokhat pa yadaba makai kairi Nungshitombi kablai. Kari maram gino khangde Nungshitombi gi mitki pido uba khudingi taitok ningba phawbugum tawri punsiba. Makhut anina tapna Nungshitombi gi pido taitok lui adugadi Nungshitombi na punsiba bu lakta na inthorai. Maningda halaga long na tay punsiba do. Aduda amuk saukre punsiba do. Nungshitombi di magi phone do kapna kunjili punsiba hawkatlaga Nungshitombi gi khudang do tap pairaga chingsili. Thado haibane.
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯍꯥꯏꯕ ꯇꯥꯗꯣꯏꯅꯣ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯅꯋꯥ ꯂꯧꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯍꯤꯡ ꯑꯃ ꯐꯃꯨꯡꯗ ꯏꯕꯥꯅꯤ ꯍꯤꯞꯃꯤꯟꯅꯈ꯭ꯔꯕꯅꯦ ꯅꯪ ꯑꯩꯁꯦ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯉꯦꯗꯅ ꯃꯤꯁꯦꯁ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ ꯅꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯤꯡꯊꯧꯖꯝ ꯅꯋꯥ ꯂꯧꯗꯦ ꯍꯤꯡꯆꯥꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯅ ꯉꯛꯁꯝꯁꯤꯗ ꯊꯥꯡ ꯊꯪꯂ ꯐꯥꯎꯕ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯣꯏ ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯁꯨꯛꯈꯟ ꯈꯟꯈꯤꯗꯦ ꯑꯩꯅ ꯅꯪꯅ ꯈꯟꯖꯗꯕꯅꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯈꯪꯉꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯍꯛ ꯌꯥꯝꯅ ꯂꯩ ꯌꯨ ꯑꯥꯔ ꯃꯥꯏ ꯋꯥꯏꯐ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐ꯭ꯂꯣꯔꯗ ꯀꯤꯠꯐꯝ ꯊꯩ ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯂꯛꯏ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯒꯠꯄꯤ ꯁꯣꯛꯂꯛꯀꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯣ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯜꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯈꯤ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯧꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯕꯠ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯣ ꯀꯥꯎꯒꯅꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯅꯪꯒꯤ ꯐꯣꯟ ꯑꯃꯁꯨ ꯂꯩꯒꯦ ꯅꯪꯒꯤ 10 daysకి ꯁꯦꯂꯔꯤ 20,000 ꯁꯤꯗ ꯂꯩꯔꯦ ꯅꯣꯡꯃꯗ 2,000 ꯁꯥꯕꯅꯦ ꯂꯧꯔꯣꯏ ꯅꯪꯒꯤ ꯁꯦꯜꯁꯦ ꯑꯩꯅ ꯂꯧꯗꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯐꯣꯟꯁꯨ ꯂꯩꯕꯤꯒꯅꯨ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯊꯥꯡꯗ꯭ꯔꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯝꯈꯠꯂꯒ ꯁ꯭ꯇꯤꯌꯔꯗ ꯀꯨꯝꯂꯛꯏ ꯃꯄꯥꯟꯗꯁꯨ ꯒꯥꯔꯤ ꯇꯝꯅ ꯊꯥꯡꯂꯒ ꯄꯣꯔꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯒꯦꯔꯦꯖ ꯌꯧꯕꯒ ꯄꯝꯂꯝꯕꯗꯨ ꯊꯥꯡꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯅꯥꯝꯃꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯐꯥꯏ ꯀꯥꯈꯠꯂꯣ ꯒꯥꯔꯤꯗ ꯀꯥꯔꯣꯏ ꯇꯣꯡꯉꯣꯏ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯁꯤꯠꯇꯨꯗ ꯐꯝꯍꯜꯂꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯐꯝꯃꯤ ꯅꯪꯅ ꯄꯨꯕ ꯃꯐꯝꯗ ꯑꯩ ꯆꯠꯂꯣꯏ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩ ꯀꯨꯝꯍꯧꯒꯦ ꯆꯦꯆꯦꯒꯤ ꯀꯥꯡꯈꯟ ꯐꯤ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯩꯁꯦ ꯁꯤꯠ ꯕꯦꯜꯗꯣ ꯐꯥꯖꯤꯜꯂꯣ ꯐꯥꯔꯣꯏ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯆꯨꯡꯉꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯈꯠꯂꯛꯏ ꯁꯤꯠꯇꯨꯗ ꯅꯞꯄꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯕꯦꯜꯗꯣ ꯐꯥꯖꯤꯟꯕ ꯂꯣꯏꯕꯒ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯨ ꯎꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯂꯒ ꯆꯣꯡꯈꯠꯂꯤ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯣ ꯄꯥꯎꯅꯥ ꯕꯖꯥꯔ ꯇꯝꯅ ꯊꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ